State asigi irangdagi Yanjaduna relief camp te Leiba Meeoi Amasu Masha Hotnaramle Thoudogasi ngarang numidang Bishnupur District ki manung channa Moirang gi Laisoi water sports complex te Leiba relief camp ta thokibani pawasigi matungina masagi chahi kunipan lom suraba Meeoi asi ngarang numidang Masha Mathanta Thouri Yanjaduna Hotnaramle maduda relief camp adu de Leiba atopa Meeoi singna thengnarakpadagi Moirang de Leiba laying sangamada pukhatuna laikat nakibagaloinana kanba ngamhauki hairi Housing Maki oina Meeoi aduna suicide Taunaba Hotnaramle adugi chapchaba maram khangba ngamdri panba yai tha asigi haukiba tang taruki numidang tesu district asimaki Phogak Chau police station na konba Kwakta sericulture farm da nauna saba prefabricated house ki room number V20 da Leiba Churachandpur district ki Tuibong forest gate tagi Angom Prem Kumar Kauba masagi chahi kuntra taret suraba Meeoi asisu Thouri Yanjaduna suicide taukibagi thaudok thokrabani